थोकपिगनु हारिबा मतम असिदा बॉर्डर खुदिंगमक थोंग थिंजनगने हाइरकली कुकी जोना खुंदारिबा मफम खुदिंगमकता लैरिबा स्कूल मही तंफम संग अमदी ऑफिस खुदिंगमक था असिगी कुंतरेतगे कुमापन फावबा थोंग लोनगनी था असिगी कुनिपांदा इमरजेंसी सर्विस मेडिकल फेयर नतना तैगी ओइबा अतोपसिंग टोटल शटडाउन असिदा लेगनी विलेज वॉलंटियर अमसुंग कुकी जो खुदिंगमक मेकुप नाहुम सिंगना लेगदबनी था असिगी कुंतरुक्तगी कुमाफन फावबा मेडिकल टीम अमसुंग एम्बुलेंस खुदिंगमक सेम सादुना लेगदबनी हाइरबा सेक्शन वा असि मिपुंग खुदिंगमक ना इनगदबनी डिस्ट्रिक्ट सेक्यूरिटी पर्सनल सिंग सेंट्रल फोर्स सिंग नसु मेकुप नाहुम सिंगना लेनबा खंगले हाइरी अमरोमदा ITLF ना फोंगदोकिबो वाफम सिंग असिगे मानना कुकी इनपी मणिपुर अमसुंग सदर हिल्स नसु तोंगान तोंगाना थादोरकिबा चेरोल सिंगदा हाइरबा नुमित हाइबदी सेप्टेम्बर 25 मैतई खुलाई पाइबसिंगना एटेक चथरक याना लेरे मरम असिना नुमित असिदा कनामतना सथोक्तना थेंगननबा सेम सादुना लेबियु हाइनसु चेरोल सिंग असिदा पलकली मणिपुर के सेक्यूरिटी एडवाइजर ना म्यांमार की मियो चमापन चंगलक्रे हाइबा वाफम द युफम ओइरगा मियाम द फावरिबा मिपाई बकोकनबा पॉलिटिकल एक्टिविस्ट सापम कंगलेपालना ngasi lamnai AC के रेड जोन एरिया ओइरिबा मफम सिंगदा कोइना चत्तना मियाम ग वारी वताई सानक्रे वारी सानाबदुदा हौकिबा चाही अमग मखाई हेनबसी lamnai माइके के मियाम ना खुल लेकाई ngaktuna lakli मखातानसु खुल लेकाई ngakigani सिरबसु मफम सिदा सिगनी अखोइगी इखुंगंग कन्नबगी थौना पांगल अखोइदा लेरी हाइकी सेप्टेम्बर 23 ओइगेरा सेप्टेम्बर 25 ओइगेरा मधुरा करिसु खेनब लेते असुकुइना चाही अमगा था तरुक हेनबसी लानफम सिदा खुलंगाक्तुना लाकली मखातानसु ngakigani अखोइ इंडिया नि हाइरगदी इंडिया ना अखोइबु ngakफिफम थोकपनि अदुबो मखोइना ngakपिद्रगसु अखोइ इसाने इसागी खुल ngakचेनबगी थौना अदु लेरी अखोइदा अकीब अमत लेते हाइबो वाफम पॉलिटिकल एक्टिविस्ट सापम कंगलेपालना फुंगलोकी ngasi खोंगचत अदुदा सनासाबी कुल थमना पोपी कुल अमदी यांगंग पोपी कुल सिंगदा नहा सिंगा उनदुना अकीब लेतना हानगुमना इखुंगा ngakचेनब फिरप लौमिनकी People's Liberation Army PLA लिंकत की बगी निफुतरुक सुबह मपोक कुमोना लाकपदा लोना थिंक्रबा लालुलुप असिगे एक्टिंग प्रेसिडेंट MM ngौबना मणिपुर की मियामदा याफ पाउजल पिरकली लालुलुप असिगे एक्टिंग प्रेसिडेंट मसामकना खुयक पीदुना थादोरकिब चेरोल अमदा इमालेबाक अमसुंग मियाम निंगतमनबगी लांचंगदा थवाई कटख्रबा थौबसिंगी मफमदा कोक नोंदुना यावलगी कैखुमनबु उलकली इंडिया इखोइगी अनौबा येंगनबा नते ओएशिया लमदमदा मरुओइना असम अमसुंग मणिपुर की ओइनदी मसागे निंगतमबा अमसुंग खुनाई पुंसिरोलगा सागोनरिबा लिचतचिंगदा ब्रिटिश लोइलम लेनिंगै ममांगदगी हौना इंडिया रोमदगी टेमसिंगनदुना लाख्रबनी ब्रिटिश के लोइलम लेंगा यौरक्लबा मतुंगदगिदी अखोइगी लेबा खुनाइदा चथरकलिबा मियोट मिनैदा सिस्टमैटिक अमसुंग इंस्टीट्यूशनलाइज ओइरखिबनी अखोइगी येकनबा इंडिया मनिंग मखा तंबा डेमोक्रेसी चटपा लेबाक अमनि हाइजै अदुबो डेमोक्रेसी चटपा मनिंग तमलबा इंडिया दा मियामना सुक्यामना मियोट मिनै नंगलिबा अवा मैसा खांगलिबासी करिगिनो हंगलकली वाहंग असि ngasi ngarang tagi natte miyoi khujo kharana hangbusu natte matam kuinadagi kangluk kaya makhal makha kaya gi miyamna leptana hangduna laklaba wahang amani hainsu paujel adu da palakli tha tara taruk mapung fajingkre india laingang na manipur gi miyambo kunek lanmi sijinatuna terrorize tawduna thamlibasi loilam lainga ki thawjal amasung yaka ngaiduna leiba miyoi kharana leibasina su leibak miyam gi phibam si amuk henna sokchil halle pambai leijedraba miyam di khangin pham yore haina lauri phibam asi yaurakpagi maram khangdaba ngasi leiramloi hainasu cherol asida acting president na phungdoki Nakalamromda Manipur gi ningkha tamba amuk hanjinabagi lalhu changsilakiba lamdam masiga ariba lalolup amu oriba People's Liberation Army PLA linkhatkibagi chahi nifutaruk suba mapung pharakgi thoram ngasi Thawal district ki mafum amadasu pangthokre PLA Division 8 na sinduna pangthokiba lup asigi mapok kumon gi thoram amada PLA gi ahal oirba kaya tongan tongan ba CSO sing amadi maira paibi lup ki thomi kyana president member sing oina saruk yaki PLA gi laikidraba thoba singi mafumda hai lai katna ikai khunda utpa minute ani tumina leptuna awab fungdokpa RPF PLA acting president na iramdam gi miyam da piba paujel miyam da pathoktuna tahan ba amadi lup ki ahal oirba amasung thau puba singda lengyan kudol tamduna ikai khunda utpana ngasi gi mapung oiba thoram sing
oiki loina nangasi gi thorom aduda nungsinabagi chaklen amasu puna saminakhi thorom adubu mai pakna pangthokpada saruk yakiba mateng panglakkiba kwai punamapu PLA Thawal Division gi maiki degi thagatpa phongdokki mapo kumon gi mari lenana ngarang ahing Thawal district ki mafum kayada star amadi banner kaya su telamki mafum kharadadi ayu anganbada star banner sing adu police na lokthokki adumakpu mafum kharadadi asumak thetuna leinabasu yauki All Manipur United Club Organization Amuko Amadi Directorate of Fisheries Government of Manipur ga kusam naraga ngasi Imphal East Imphal West Amadi Bisnupur District ki mafam singda leiba tongan tongan ba pukri singda puna nga macha lising dipu mga thadakre Imphal East District ki oina lekai gi pukri nipan Imphal West District ki oina pukri taruk Bisnupur District ki oina pukri taruk ta nga masa sing thadaki hariba mafam singa sida Manipur da nga gi awat pa leiriba sida kharada orebasu mengkhatnaba ngamnan bagi pandamda hariba lekai gi pukri singa sida nga masa thadaduna miyam gi samilonda achobo mateng amasu oinanabagi thorang thausil galoinana khongthang asi packet pane haiki Nakalamromda amukona leptana chatharakpa chinjak tamipal tangdaba haibagi wakalon galoinana lamyan beira bot ningsing thabumga mari leinana amukogi miyang makada United Club Organization of Bisnupur District Yukobit Merapaibi apun balup Empal amadi club singa kusam naduna ngasi Bisnupur District ketongan tongan mafum singda leiba pukri taramatoida nga machal ising taranipan muk thadakre district asigi ningthaukhong Sunusifai Naransaina Nachau Thinunggaida leiba pukri taramatoida Rau Mirgan Grasscarp ngaton chingba nga sing adu fishery department na sponsor tawbani hairi nga macha thada baduga mari lenana amukogi vice president Dr Norendro Thoksom na phongdoki bada Manipur da puthukliba nga gi chang asi nemana maram oiraga mapalamdagi nga kya pusilakliba si pusilaktana ba kumjal lising ni kunma thoidagi hawduna amukona miyamgi oiba pukri singda leptana nga thadaduna lakli Pusilakliba nga sing asida isada sokanba chemical kaya amasu yauri maramaduna mapanagi pusilakliba nga sing asi pusilaktanaba aikoi puna honaminasi amadi nga macha mateng pangbirakliba fishery department busu thagatpa phongdokki loinana makhatana lakliba tang kuntra fawba leptana nga macha thadaduna puna nga macha lak amaga makhai thadanaba pandam thamde haiki Ekoi mapalamde nga se ekoi sehi amani ki matungdadi ekoi pusilakta mendamak ekoi meyam tan hone minare haraga laina tina kaya dagi Manipur se masa mau phoba chinjak mi pantang da bama hoini minare si hadruna si senglaba amukona 25 February si ga mari lenana amad era pote ga mari lenana ekoi nga macha thaje jabani ngasi dagi horaga Manipur mafam mayam ekoi thajari bani ado tang kuthra phoba ekoi leptana ekoi nga public poll ma kai thajana bita ke chu thandari Irabon ising thabung mari lenana Imphal East District United Club Organization IEDUCO amadi aifalamjing kanglup na sindra Imphal East District level open patriotic recitation competition gi thorom chingarel Tiaspurda leiba YLK community hall da pangthokre All Manipur United Club Organization amuko gi makada pangthokpa thorom baduda amuko gi advisor ningthaujam Sam Sundar Mitai Poiri Lemerol gi general secretary TS Apabi Leima amuko gi vice president Koizam Helen Amova gi general secretary KS Sujata amuko gi general secretary Pratap Laisangthem Palem gi president Albimolata na saruk yaki lamyan beira bot ki photo da leishu katuni kai kunna utki amadi irang asida laikidraba thoba thobi singi mafamda minute ama tumina leptana kai kunna botki tharonga mari lenana amukogi general secretary Pratap Laisangthemna haikibada ngasi pangthokliba leibakningba saithaba sereng saidinabagi thorambasi laikidraba lamyan beira botna mangjeramba manglan adubo macha masu oriba ikoina mahaki wakalon adubo kharada orebasu fangna bhonabani matamamada school college na chingba mafum singda leiba leibakningba isai changdamnaba sereng saidinaba si paksana pangthoknarami adubo hojiki matam asidadi mami samlakle maramasina September tha sibo irabon ningsing thabum maina pangthoktuna mahiroi singda maraiba nungsibagi wakal chelhanaba mafum kaya da su pangthokli hojik tangdu leita daba phibam amada hingliba punchi mahing asida mahiroi singi pungning wakal sonthawan bayade haibagi wakalonda irabon nan lauramba thodang kaya irabot ki punchi wari liduna inwat ama hapnanaba honabani haiki Imphal East District United Club Organization district song competition society irabona mangjaramba Manipuri khanjaramba tawjaramba leuriba macha malai akhoi mayamna ngasisu mahaki wakhulona dubu akhoina khanada oirosu akhoi phangnanaba
ꯍꯣꯠꯅꯕꯁꯤꯗ ꯑꯩꯈꯣꯏꯅ ꯃꯃꯥ ꯂꯩꯕꯥꯛ ꯅꯤꯡꯕꯒꯤ ꯍꯧꯖꯤꯛ ꯃꯃꯥꯡꯉꯩꯒꯤ ꯃꯇꯝꯗꯗꯤ ꯑꯩꯈꯣꯏ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯑꯩꯈꯣꯏꯅ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯔꯤꯁꯥꯏꯇꯦꯁꯟ ꯑꯗꯒꯤ ꯁꯣꯡ ꯀꯝꯄꯤꯇꯤꯁꯟ ꯃꯃꯥ ꯂꯩꯕꯥꯛ ꯅꯨꯡꯁꯤꯕꯒꯤ ꯍꯥꯏꯕꯅꯆꯤꯡꯕ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯦ ꯇꯧꯔꯝꯃꯦ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯁꯨꯝ ꯃꯃꯤ ꯁꯥꯡꯂꯛꯄꯗꯨꯅ ꯇꯧꯁꯤꯜꯂꯛꯄ ꯁ꯭ꯀꯨꯜꯂꯤꯡꯒꯤ ꯁꯤꯁꯇꯦꯝꯁꯨ ꯌꯥꯝ ꯁꯣꯏꯔꯛꯄ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯉꯁꯤꯗꯤ ꯁꯤꯒꯨꯝꯕꯁꯦ ꯑꯃꯨꯛ ꯍꯧꯗꯣꯛꯑꯀꯥꯟꯗ ꯅꯧꯍꯧꯅꯅ ꯑꯩꯈꯣꯏ ꯑꯃꯨꯛꯇꯒꯤ ꯂꯝꯖꯤꯡ ꯃꯈꯥꯗ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯗꯤꯁꯇ꯭ꯔꯤꯛ ꯈꯨꯗꯤꯡꯃꯛꯇ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯒꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇꯁꯨ ꯍꯧꯖꯤꯛ ꯇꯧꯔꯤ Tripura branch marup pause amadi lamyanba Sangsthana punna kusamnaraga ngasi Tripuragi rota laiba ibado pakang mugi kubamda hauzik Manipurda thokliba lana si loisenabagi thongnikibaga loinana sanglen asigi mamangda leiba ikon haibadi pukrida langman haisoi tamagi thoram pangthokre langman haisoi tambagi thoram adugi nunggi oiba warol thamladuna forumgi secretary Rakesh Naurem na phongdokibada layoi khrabai pai pu singamadi ai bai sing mafumda forum na leptana chatharakpa tharumgi sargam oina ngasigi thoram asi pangthokpani haiki thoram aduda saruk yaraduna marup pause ge joint editor RK Tarunjit na phongdokibada Tripura da tarpon katpagi thoram mamangdagi haudumak pangthoktuna lakli aduba ibudo pakhangmagi khubam mamangda leiba pukri asida pangthokpadi ngasigi asina ihan hanbani haiki forum gi founder secretary OC Mairan phongdokibada layoi kraba ai besingbu ningsing laduna langwan haisoi tambagi thoram pangthokpasi Patriotic Writers Forum Manipur gi oinadi yamna maru eba thoram amani haiki Maitei Lepunda Human Rights Activist Bablu Loitongbam ki mathakta shirakliba maral singamadi mahakki punsi mahakki imung manunggi miyoi singda threat ama pirakliba sigi matangda sengdor warol thamlakli Human Rights Alert ki Executive Director oina su thawpuriba Bablu Loitongbamna sengdor warol aduda palaklibadi September kulumdogi ayukta miyoi yankhai rom mahakki mayumda laktuna mahakna miya mangda tholakpa tarabadi mahakki mafamda thoningdaba thaudok tholakpa yai masida natana mahakki imung manungdasu solakpa yai haiba video clipping ama sandorakpa thengnare babluna makha tana hairakibada mahakanagumba kuki lalhulup amataga samnakiba leite amadi sel lokthok losin tawnabagi wafum leite maidei lipuna palakliba maya kya mon kauba nupi amabo Kangkhatki haiba wafum adugi matangda sengdokladuna nupi adu Norway machani horakpamdi Burma gi Buddhist amani hariba nupi asi Manipurda mahakki visa matam helaba fawba Manipurda leibagi maralda faduna hojik Imphal gi jail amada leiribani nupi aduna tawfam khangdana leiruba aduda mahakna mating pangluba khaktani amadi mahak Human Rights Alert mating pangbinaba changlakkibatani nakalamoromda mahakna naga kuki amadi meitei sing yawba mifam ama silli hariba wafum adusu yaningdaba phongdokladuna hiram aduda mahak yawkiba leite mahakni yawba haibabu Manipurda khundaminariba kangluk khudingmakki marakta ing tappa amadi mahuksagi punsida hanjillaknaba honaba khaktani haiki amoromda chaliba tha asigi tang kunithoida meitei lipuna thadorakpa press statement amagi matung ina Manipur Maitai Association Bangalore MMAV na Peace Initiative Program ama silli haribasi MMAV ga hiram amatada mani leinade haina phungdurli Maitai community gi marakta sengshep thaduna aranba information pisinduna Maitai bu miksha thina bu honarli basi MMAV na khangdaba nate aikoi masel gi marakta misunderstanding leibasi punna famina duna wakal taminarba matungda punna thabak tawminaduna imalebak Manipur gi damakta lanthingminasi MMAV na tawjariba thabak thorom singasi Maidei Lipun gi luchingbasinga khanglakpa matamda thagatpa soidana phongdokpirakani aranba pau piribasing asi nakal amada thamkhraga MMAV na amadi worldwide chatminareba lupsinga ikoi masial amato oina punchinduna Maidei community bu amato oina punchinba haibsi MMAV gi pandamni hainasu MMAV na thadorokba cherol amana khangalagli Manipur Police na ngarang Thobal District ki manung chana leiba Lilong Law Taradagi lona thingkraba lalhulu KYKL ge active member ama fagat kraba mi adudi Muhammad Amir Ahmad Elias Fajaba sei kunthani thoini hari mak asi tongan ba mi singdagi senkai thungkai da chenaba misakne loinana mahak faba matamda KYKL gi mingda senkai cherol amasu fangbang amkra hari All Sora Club Coordinating Committee ASCCOC Linkat ki bachahi amma mapung farak galoinana ahan ba foundation day ge thorom ngasi Sora Bazar da leiba committee asig office hall da pangthokre thorom adu da kaksing ASC MLA M Rameswar Singh na thoiba mitunglen committee asig president ML Jafikar
alam sekna thorom mapu oina saruk yaki स्वच्छता ही सेवा लिंग कुनमरी की सेप्टेम्बर 13 होदुना 2 अक्टोबर फाव चथगदबा प्रोग्राम की सरगम कोंथौजम मनिंग लेकाय पांथोखरे हरिबा प्रोग्राम मिनिस्टर ऑफ होम अफेयर्स गवर्नमेंट ऑफ इंडिया सीआरपीएफ की ग्रुप सेंटर सीआरपीएफ लांजिंग कुसमनदुना कोंथौजम मनिंग लेकाय की मेरा पाइबी YIGP कोंथौजम मनिंग लेकाय फ्री प्रोग्रेस एकेडमी की प्रिंसिपल का पुन्ना कुसमनदुना कोंथौजम मनिंग लेकाय की कोइब एरिया कोंथौजम मनिंग लेकाय की प्लेग्राउंड फ्री प्रोग्रेस एकेडमी की प्लेग्राउंड प्रोग्राम की मनुंग चनब ओइना लूना नाना लेनबा सोशल सर्विस तौकी हरिबा स्वच्छता ही सेवा प्रोग्राम असिदा अनिल कुमार ब्रदवास DIGGC CRPF पद्मश्री एन कुंजरानी देवी कमांडेंट M सोमरानी देवी डिप्यूटी कमांडेंट असिस्टेंट कमांडेंट PS रानीबला देवीना चिंगबमी क्या सरगाखी थौनाउजम चाउबा मेमोरियल चैरिटेबल ट्रस्ट सिंगजमई मैनेजिंग ट्रस्टी थौनाउजम रोमेना ngasi सिंगजमई केंद्र की मनुंग चना लेबा चिंगा मखा केट्री लेकाई दा हुकिबा मेगी तांग मंगा दा लेना फुदतपदगी युमतक फावरब इमुंग मरीदा जिंगबान अममम लुपा लिसिंग अहुम अहुम गे यंथोखरे सिंगजमई चिंगा मखा केट्री लेकाई दा लेबा केट्री प्रथमा मैतेगी युमदा पांथोकपा थोरम अमदा जिंगसिंग अमदी सेलगी तेंबांगसिंग अदु थौनाउजम रोनेना यथोकिबनी थोरम अदुदा थौनाउजम रोमेना हाइकिबदा हौकिबा मे मंगादा अकन लेन ताबदगी युमथक्ता इहो होन लेरबसु असुकुइरब मतम असिदा अनौब जिंगा लेदना कुपंगमदबदगी ट्रस्ट तेंबांग पिबिनबा हाइजरकपदगी ट्रस्ट के मियुसिंगना चत्तुना येंगसुलरब मतुंगदा केंद्र असिगी मनुंगदा अहानबगी ओइना मतिंग पांगबा हौजबनी मसिगी मथक्ता ट्रस्ट असिना मतिंग पांगदुना ngasi jinga yanthokliba mafum asida ahal oiribasing amadi hakchang fibam mimana drabsingi potasing amasu sari masigi ayamba saruk loisilakle athuba matamda sangana bohonare hanasu thaunaujam romena makhataki सिंगमई केंद्र की थ्राउन चाव मेमोरियल चैरिटेबल ट्रस्ट मी मंगा लेन की जिंगो होरबसिंग यूम मरी खक जिंगो होरेन की पाव फंजबदगी यूम सर्वे चचरुब जिंगा से होरग लेरबदगी ट्रस्ट की साइड की ट्रस्ट की मेंबर खुदिमक यूम यूम चंग येंजरुबदगी जिंगा जिंगो होरग लेरबदगी ट्रस्ट की साइड की अगम खक जिंगा बाल अममगा सेल की मतें खरगा यूम मरी खत मतें पांजबनी नहालौमी मरूप कोयराकांदी सिंदुना मिलाल असम माइफागी लमजिंग मखादा चथरकिबा नुमित 9 की मिते मेक तंबीबगी सर्टिफिकेट ngasi yanthokre बांसकांदी जूनियर कॉलेज कोंथौजम मंगोलजाव सेराम हिरंजिन थांगजम प्रोजेंट सुनमनी सिंहाना प्रेसिडेंट मेंबर ओइना सरुक याकिबा थोरम अदुदा तोंगान तोंगानबा मियुइ सिंगना मणिपुरी लोल अमदि मितै मयेकपो आसाम गवर्नमेंटना मसक खंगबिबा हाइबसि पुमनमकना चावथोकसे हाइबा वफुमसिंग थमनकी ngasi gi thoram अदुदा महिरुइ कयादा पुना सर्टिफिकेट याखैनि थोय यांथोखी हदंग मरक असिदा मरुइना इम्फाल ईस्ट अमदि इम्फाल वेस्ट के मफुम कयादा डेंगी लेना पॉजिटिव ओरकप मसिंग हेंगलकपग लोइनना इम्फाल वेस्ट के मफुम अमदगी मियोय अमा लेखिद्रपगी मतुंगदा मणिपुर लेंगा की हेल्थ डिपार्टमेंट की मखादा लेरिबा मरी लेनब डिपार्टमेंट की माइकेदगी अकन सेक्शन थोरांग पाक्सन लौखटली खोंथांग असिगी मनुंग चन्ना डेंगी लेनाना लमदम असिदा पाक्तकनना संदोरकलिबसिदगी खरद ओइरबसु कनबा ngamgatra हाइदना होनबगी खोंथांग अमा ओइना लाइब्रेरी कम इंफॉर्मेशन सेंटर LCIC क्लब सगोलबन मैनो लेरकना युथों खुदिंग चंगचंगदुना पाक्सना फोगिंग तौबगी थबक ngasi ayuk chathakre hariba drive asida arambay tengol unit 38 kesamthong amadi social worker meheso thongnawjam nasu angam mateng panglakhi masigi damukte club asigi maike degi pumnamakpu nungaiba phongdorkli Amugogi Ming Makada, All Thawal District United Club Organization, ATDUCO Amadi RDO Langsang Team Ani Napuna Kusam Naraga, Imaleva Kidamukta Ikogi Togdang Haiva Timda, Thawal District Level Painting Competition Ama, Langsang Team Wangmataba Community Hall the Pangtokre, Toramaduda Amukogi Vice President S. Sanjoy, ATDUCO Vice President M. Babutombi Amadi, El Santa Social Worker Ahumna Tormapu Oiki, Competition Nadura Mahire Chani Herman Sargaki.
Khongjel yang na thorokba karamana khamduna leiba tata truck amada thomjinbada yamdrabda mioi taruk lekhidra haidi thogdog asi ngasi ayu pung taruk lom taba matamda Gujarat ki manung chana leiba Savarkanda district ki Himat Nagar ki cooperative mill ki manakta thokibani kara du da mioi taruk tongaki makhoi sing adu Ahmedabad tagi Samlaji tamna halakpagi lambida laibaktiba thogdog adu nangkibani kar adugi phimam yamna thina sokibana maram oiraga mi kanba changlakiba fire service ki fire department ki mioi singna subchilaba kar adubo kakthатuna manungde yauriba asiba hakchang sing adu lauthoknaba honaki hari ningsimbu yabadi चाही असीम के जुलाई थादा गुजरात के अहमदाबाद बडोदरा एक्सप्रेसवे के आनंद टाउन मनाक्ता खोंजेल यांग थोरकवा ट्रक अमना पोत चै पुरकवा खामदुना लेबा बस अमदा थोमजिनबदे मियोय तरुक लेखिदबा अमदी अतोप मियोय तरुक हेनमना असो ओपन नंगन किबगे थौदोक थोकपा लेख्रबनी हौजिक अरोयबदा मरोयबा पाम होना पिजरी Tausem South Division Kwanba jurisdiction da Faugdana Chaliba National Highway Contractorate ngarang ahing tongai dagi hogdana matam kaktaba total shutdown chathari Imphal tamna tholakadaba pot puba truck kaya lambi da pandana leire Maitei singna cookie jo singa mathakta landa ba haurakadore haiba chinthokta cookie CSO singna September 19 da makoina khundariba mafum singda total shutdown lauthokrai People's Liberation Army PLA लिखत की बगिन फुतरुक सुबा मपोक कुमोना लाखदा लोन थिंक्रबा लालहलु असिगे एक्टिंग प्रेसिडेंट MM ngobana Manipur gi miyamda yape paujal pirakli Amade All Manipur United Club Organization Amukona Directorate of Fisheries ka kusam naduna pakshanna lekai lekai gi pukri singda nga macha sing thada bagi thabak packet pop krai How's it going? Nadi pungjab si fawo ga Iscom News ki Manipuri Publication jare mathang pung nipan da Iscom News English pawo mo Suras khongban tabam dagi pang bigani